Manipur Top Channel gi Manipuri News Update tawjage ngasi Apple gi tang marida ngasi yuk phong masi phongna maru oiba pawkhra miyoi kunthra ga mathoimak negative oire Manipur gi oina sathiraba laina laichat C19 laichat ki anisuba positive oikraba lilongdagi miyoi aduga punna flight amatada nakna phaminaduna laimina khibani haiba miyoi kunthra ga matoi adu medical test tawbada virus asi yawbagi khudam changnam amata fangdre haina government phungdorakli amaromda makhoi singadu masa masa gi yumda makhata na quarantine tawduna yengsin khigani hairi Thabal district ki services team na Lilong area gi atai singnaba mafam singda makhata na thijulubada matamduda su ngasi phawbagi oina di laichat asiga mari lainaba positive case amata thengnadri hairi sathiraba laina laisa C19 positive oiriba ani suba miyoi aduna hana layeng lamba Peace Hospital da lairakhiba miyoi taraga nipan adusu loinamak negative oire haina State Authority degi thadorokpa paw sina makhatari State Government na RIMS amasum Jenims Hospital ani asida C19 gi anaba singna lainaba akhanaba phamung yankhai leiba dedicated block amamam thamnabasu thorang tawri haina pawsi sigi kuthangna phungdorakli aduga atopa pawmanamu sil tawsinkraba lilonggi miyam awaba mayoknare security gi thabak hena kansinkhre awaba taraba lilonggi imungsingda thaknabi isin gianba hokre hainasu pawsi ese phungdorori aduga hauji India gi oina C19 gi update masa amtang bizarake India pumbagi oina confirm oikiba miyoi masing lising ahunga chamaga nipan sukre aduga active oina hujik laidiba mi masingna lising aniga satret ka maudraga humdoi sukre aduga recover togiba mi masingna saniga kunga mapan yokre aduga sian kiba mi masingna marfuga taruk sukre aduga yamna nungaitaba hairagadi mem asamna nomagi sathiraba laina laichat asina positive oiba mi masing hingalagri aduga hujik pogi oina asamda positive oikiba mi masingsi kungo humdo yaukre aduga khoi Manipur gidi ani degi hendri aduga Mizoram so amada laidi aduga Arunachal Pradesh so amadagi heli aduga sidagi henasu hengalaktaba oisanu aduga mayam yumdagi mapan thoktana yumanungda lairakanda laina asidagi ngakthokpa ngamina hainasu Manipur Top Channel gi maiki ki ki appeal tawjari aduga mayam video si shoi ki plan hi yarsuma ngakpigani ado anobo lakpa update tawjarake and thank you aduga maru oiba content masang tang hapsarange mayam phuloniti pajaroge Miribakta panduna laiba Indian sing laukshin bagi wafam laitri Delhi gi thawdo ani na C19 thengnabada awaba oire haina Indian gi president phungdokre